Narendra Ningombana Miam Tinba Mafam Amada, Kaikudagi Laki, Ahmad Chaudhuri Koba Maitei Pangal Amana, Moirang the Leba Hamam Nilamanigi Sumangda, Ihan Hana Ningtam Firan Junki, Haina Haikiba, Adugi Matangda, INA Martyrs Memorial Local Advisory Committee no Wafam Kia Thamlakli. Mid Mari Manganigi Mamangda, Maming Leraba, artist Narendra Ningombana, Facebook da, Mian Tinba Mafam Amada. Kaikudagi Naki Ahmad Chaudhuri Koba Maitei Pangal Amana Moirang the Leba Hemam Nilamanigi Sumangda Ihal Hana Ningtam Feral Yunki Haina Yamna forceful oin Haikiba Aduga Mari Lenana Aine Local Advisory Committee Moirangna Narendra Ningombada Amadi Makumna Itihaski Tokiba Togdog Adugi Mataidagi so Tokuba Kan Chen Bamising the Pakum Oina Ngasi press conference asi togdubani Itias ki asengba thogdokti ingsing machamapal nipuga marigi April ge tang taraga marida INA Intelligence Wing Bahadur Group ki commander Colonel Shaukat Ali Malik na Moirangi Kanglada British ki makhutagi liberate torbulam amani haiduna Bharat ki machu hongi phiral yungkhibani haribe itias ke thogdok asi thokhabani haibagi collaborate tawba Wafam kaya, lirik kaya, article kaya, Khongduna mayam lady, Masida Kadaidagi, Matau Karamna, Narendra Ningombana, Muhammad Naki Ahmad Chaudhuri, Pusilaktuna, Ona Taineba, Mapam Mamad Pingapiral yung Halibano, Mapam Adusu Onay, Aduga mi Adusu Onay. Madu Amarum Daherga yam Satiba, yam Siresoiba, Isu Omun Hanelawi, Iconoclast of Hanson Lowi, Muramaduna, Tungdala Kadoba, Itiasa, Samam, Tokado, Maram, Maramna, Narendra Ningombana Sindok Vidau. Naki Ahmad Chaudhuri, Moirang Togdokta Yamni Yawi, to me, Taimusu, Mang Plant, Tinkatib Adumakti Nate. Itihaski, Machang Oiva, Wapam Mama Putoke, Hyderabadi, Section Yangu, Manaba, Marilena Kayaga, Collaborate. Tayang tasona hekta haiganu iganu masimak Narendra Ningombada su section mawahin hana lawba yai asigumba yamna marming leraba remark asimaksu pithibigi phawroba historian E.S. Card su mayek sengna what is history abale adu de iramnabani haina hainingi aroibada hairiba isu sira karigumba Narendra Ningombana chamam nabalerabadi khanghai tanbiyu natragana INA Martyrs Memorial Local Advisory Committee gi Office la akan do unibiduna akang kang gata na bibaya gani haidang haijining